right to free movement da athing ba pi base handa kisina ahan ba natte yam sange da na right to free movement da athing ba pi rise aduga amuk buffer zone haiba pot ama articulation ama leiri se masi shu akhoi bharat ki adumba territory amagi manungda sirei si phawba changna ba yada ba haiba adumba actual line of control ama mai tongan na semna raga thamba haiba se bharat lenga ki yam ashoiba tawham thokta ba thawak amane ba masi karigi purpose da masi leiriba situation si to khudong chaba lor kanda bharat lengak na mafam khudimakta surachanpur do oiro natraga imphal do oiro more do oiro kangpopi do oiro loinamak si chapchaba adequate security chapchana provide toraga mafam khudimak si security gi weba stability ma mafam sing si da maintain tongna na ba chapchaba masak thokpa policy program to bi datana hairiba mafam sing si segregate toraga buffer zone haina tongan khaido ga thamise bharat lengak ki karamba optimism dano karamba view dano aduga karamba purpose amasung objective ki makha dano masi akhoi si phawbudi clear waina akhoi manipuri miyam na khangabani malem miyam da masi akhoi na hangtuaga manipuri malem miyam na khangan bagi mathau tare malamde bharat lengak na masi gi matang da justification chi huje phawbo puraktrabadi na aduga ani subuda right to free movement gi matang da mamang da akhoi manipur thaba gari chatpada Guantabida akhoi ifong na nungthin pobop ta thola aga manipur thaba yaroi na shegai bada bharat ki leriba law enforcing agency singsina mata karimata makhoi yauna mateng pangchalaga tawkhibai pot u khredana masi matang da khoi complaint tawba lei khre yes government na karim ta tawba ngamde government masagi oiba territory da government masagi oina leijariba ain government masagi oina leijariba constitution madugi manungda yaujariba provision adugi oiba magi constitutional right to madu enjoy tawjagadaba miyam che masi makhoi da chapchaba right sing to ensure to honanaba government na lokhat pham thokpa thabak sing che failure sina malem thongam gi sina han panate disang shitna oire iba right to free movement gi matang ta ko then right to settlement gi matang da right to settlement che article number 19 clause 1 sub clause e gi makha da guaranteed tawi every citizen of India the right to settle in everywhere of India, every part of India. Ada karigumba public ki good natraga reasonable restrictions, some certain conditions kharabuti natraga tribal rights adu da kharabuti lairi ko. Adu housing Manipur gi lairi ba pot sing si da sigi akhoi gi exemptions and restrictions sing si sigi conditions involved tawte ba ko. Maram di handagi akhoi leinaba mafam ngaktane ba mafam singsire sira akhoi keno piba kaigomba security gi natraga na akhoi gi public safety gi oiba question arise to potare gade it is the government to provide the adequate security for the every citizen of India ko si masana to pham thok thabak ne ba ko si failure si Manipur da leiri bani ana sigi mayam si yangakanda United Nations ki makhada leiba akhoi gi Universal Declaration of Human Rights na magi article number 13 da guaranteed tawi right to free movement amasung right to settlement ko masi declare tawi ado sigi poching che akhoi gi Manipur da chapchana fail oire ado fail oire ba potse masi gi manung sida amuka handa khongthang ama paikhali Bishnupur District Administration na Torbungda akhoi IDP singi resettlement program se masi initiate tawba haitare ko masi government of India ge mathau ne akhoi gi district administration na tawri se magi khusi rasi na mathanta na tawbudi oiramoi district administration na paikhali se Manipur government gi approval lorong mani Manipur government to India government ka India government gi masi gi oiba keno lorong mani ba ko approval lorong mani aduga resettlement gi initiative se paikhat leba sigi resettlement gi initiative paikhat pa matam sida akhoi firing incident thoeba kuki gi side gi firing tawreeba the firing tawre ibasigi maruoiba motive se masi karino haibase akhoi kuki jo council gi statement amakak tholaga madu mayam da clear tawre karino haikan buffer zone ikai khumno haire then sirejida akhoi gi IDP singi resettlement plan ama paikhalai do khudakta hantokadabani pusalaga thami mi singse amu hondokhi gadamne na natraga dia akhoi gi firing mayoknani haire now firing tawribase masigi oiba responsibility si kuki jo council duna lawraga statement tholakpa oina masi akoina consider tawba ya thabra masi kanagi wanati ko
som nakanda maitegi saita leiba lup singdagi haira su firing sidel amagi daita loraga kanagomba maitegi lup amana haire na khalaseba adu da su chapmana ba question che khoi leigane ba masi adumba cookie jo council laiba sina firing incident rugi moral responsibility ma lauri ba natra mana kana na to no haji responsibility lauri ba natra adu tarigadi government na pai khatpa India government ki adugumba law and order ga mari laina pa initiative ama khakta ain na yadaba nomai kapaga block torp se athing ba pirak pa se apprehension pirak pa se government na madu da apprehension pirai ba athing ba pirai ba missing sigi mathakta ain gi matungina tawpham thokpa thabak sing che masi chapchana handaki incident se tawhrabra natragana makhata na tawgadoribra natragana siga manaba similar incident myama mamang da laikhiba sing se tawkhrabra adai taragadi sigumba situation sing sida government na karimta tawbang ngamdaba se ngamdribra natraga government na tasengna nakal animak se balance torga thadoibra sigi question se lairabani na haujik akhoina tawgadaba se karino mani India government tagi lakadoriba initiative sing se masina koi right to free movement se masi restore tawgadoribra natragana khoi keno si right to freedom of settlement se restore tawgadoribra ar moin hairi kuki jo council na hairi akoi law and order gi situation oina treat torpa yaroi political settlement oina torkadami hai to political settlement oina torkadami hairadi moina taliba demand do madu fulfill tawdrim khai antenne na less makhoi gi demand do politically settle toraga fulfill torkling khai hairiba right to freedom of movement and the right to freedom of settlement. Yes, yes. Si makoina block to gani si yaroi haiba chapchaba challenge amaneba. Sige matam sida government of India na chapchaba ain gi matungina lokhat pham thokpa khongthang singa do madu lokhat ka dabaneba. Do hojik si lokhat mamang da su myam lai gre siga similar incident myam lokhat kide hojik su lokhat pagi mami chapchana tate aduga lokhala ka do mande mamang gi thong sing si yenga ganda na koi manipuri miyam na masida koina thangjin gada ba khongthang se koina won gada ba mayon se koina tawgada ba movement se akoina sakada ba khongchat se masi akoi jumna gi ngak ki nightmare waina ngak ki tawba khongthang ngak ki langba ngak ki koi gi burning issue khara arise or kana ngak ki waina tawba nadi kana roy koi chap chaba koi so politically akoi yamna fajana consolidated oiba khongthang am mathau tab leibra ada with akoi civil society organizations adagi tongan ba koi academicians or lamdam sida leiriba tongan ba du ojala akoi ngasi gi topic si Malem Thongam gi Khongchat haibani ko oja koi October gi tangani dagi tongan ba India gi state ta koi gi mana memorandum pirama kanda santi puba Khongchat ni aduma ku Imphal yaurakre adu miyamna aide haibdi mahakna cycle ji wana thauraga lakpasida kangpok pc su dum straight ta ngasai free movement si leire challo harga su chatpa yada dana dum leirabani tongan ba community di chatpa yai meitei di chatpa yade masidane sigi area si khakta dane ba miyamna penadri se mana chaliba Khongchat se mai pae haina lawbudi yai adumakpu mase gari da hapga poraki habisidane ba article 19 gi matung ina kari ma gari thondrino free movement ke to le hendrino ma hoi taseng na mapudi free movement si le helage haina chatpa makna tataga su maitai macha moina masagi mayum de laksabada masagi lambi da thauba ya ba si thobum thoi habagi wahang sin adum ko sigi matang da ojajalan da mahaki handaki magi Khongchat sigi mana pami ba pandam adagi mahak na pining ba miyam da message si chap chana mana changjalurba mana thangi ba khongthang sigi mahai si yale haina duma lauba yarabra kari kamain thambi ni ojajalan gi motadi haujiki akhoi ge Malem Thongam gi adugumba Khongchat siga mari lena wafam da laksaba taragadi magi Khongchat sia adventurous weba aduga akhoi ge kano se akhoi lan ba yade haba adugumba pallama khak akhoi peace amasung non violence truth aduna maram orakanda love and
message of coexistence ado humanity sigi posaksina adugi rock wall se masi thugai rakpa daida yang shaking torakpa adumba khoi barbarism gi mayokta alagi khoi kanglu phuru khaiba violent oiba chauvinistic oiba communal oiba aduga khoi injustice ki mayokta adumba lakpa adumba adventurous oiba adumba keno mani mission namani haiba tai masi akhoi puari da yam lengdana amna chauba mafam ama amagi handaki mission je masi lehorani tungi mirol na masi kaungam dana dum lehorani haba mafam do madi ahan bagi waina ismain thamjake aduga magi movement se mai pak pa natraga mai thiwa habasiti magi waina di mai pai yes aduga kangpokpi senapati dagina kangpokpi fawa lan bagi poshak se India ki Delhi ki adugumba kutub minar haiba mafam du dagi haura kanda India ki tongan ba state me amum khak phawra lakpa state sing du ki adugumba governor duga tongan ba kano sing da maru aiba misak sing da adumba memorandum pisan ba manipur shanti restore tawna ba peace and coexistence restore tawna ba sige potsing chi mana message pira ga lakpa sige khongchat se senapati yora matungda magi adugumba cycle ge khongchat se masi hosiki hairiba territory hairiba area mate kharse masi as it is hazana free movement tawhan bangam daba maduge security do hazana provide to bangam daba mabu free movement tawhan na bagi security do chapchana provide to bangam da free movement se mangonda ensure to bangam do madugi damak oina di bharat lenga ki failure ni bharat lenga ki oina ikai ni ngai ni manipur lenga ki oina ikai ni ngai ni malem gi mamangda adumba khwaidagi hena chawba democracy chatpa lepak amani haina khoi india si pongjari bani chawjari bani khoi haraujari bani nuaijari bani aduga magi territory amagi manungda magi praja amana adusu peace ki message puraga chachaba matamda akakna ba area amakhak mabu free oina movement tawhanba ngamdaba haibase bharat ki oina malem gi mangda ikai phiru khumningai oiba adumba thong amane na adumaina feel tawi ado magi oina di mana yoge na khanba destination du phawa yorokhrabani na magi di grand success ni magi oina di mai pak pani aduga khoi gi thoido hendok na manipuri miyam gi oina akhoi mai pak pani ado peace ka mari leina ba aduguma mission ama khakta athingba piri bado madugi oina di amamba kali ni amamba chapter moina puari da amamba chapter moina lehoni amamba lamai oina lehoni piski adugumba mission amakha lakshabada aduma mission do akhoi haribi area se phawrga lakpa yaroi habse masi mana territory sembagi wafam natte moigi demand yani yaroi habi wafam su karim haiti aro piski manipur shanti thamsi akhoi silina oibagi nushina we mari thamsi akhoi future generation da asam de pc haiba si kholau puraga lakchaba siti dola doli khaidana siti thingoi da bani sigomba siti humanity ground da malem gi oina chatnariba universal declaration of human rights ko adugi oiba perspective tasu hariba asuba khongchat sidati thingoi da bani ba Indian Constitution gi adugomba article number 19 clause 1 sub clause d gi matungina right to free movement of anywhere of India. She guaranteed to live in a reasonable loiba magi restriction kharlai madu akoye government na publicly thokpa restriction oigado bani adu reasonable ground oigado bani to haujik lairiba sidi government na adugumba declaration toba leite du reasonable oiba ground so nate masidi lairiba akoye security ge law and order ge problem the government ensure togada pot ne baduna right to free movement se masi curtail toba masi ge potsi akoye chapchana malem thongam ge potsi da malem ge miam da masi phajana akhoi kari hatare nakap toba akhoi parda du akhoi khumjalla thamba akhoi sil toraga thamba poto hangtu aga malemi miyam da o manipur haiba adugumba mafam ama khak lei boire hariba mafam sire sira sumba situation si thokpada bharat lengak na masi kaimta toba ngamde masi bharat lengak na toba ngamdabagi toba tawdribra natraga ngamna
magi oiba mabuk shepa policy ma manung da hidden oina leira kanda masi tawdribra haibatuti adudi malem miyam na naina jarasanu akhoi di akhoi manipuri miyam na de masi matang da akhoi lauraga lak kuire akhoi right to free movement da athing ba pi base handa kisina ahan ba natte yam sange da na right to free movement da athing ba pirise aduga amuk buffer zone haiba pot ama articulation ama leirise masishu akhoi bharat ki adumba territory amage manungda sirei si phawba changna ba yada ba haiba adumba actual line of control ama mai tongan tongan na semna raga thamba haiba se bharat lenga ki yam ashoiba tawham thokta ba thawak amane ba masi karigi purpose da masi leiriba situation si to khurong chaba lor kanda bharat lengak na mafam khudimakta surachanpur do oiro natraga imphal do oiro more do oiro kangpopi do oiro loinamak si chapchaba adequate security chapchana provide toraga mafam khudimak si security ki weba stability ma mafam sing si da maintain tongna na ba chapchaba masak thokpa policy program to bi da na hairiba mafam sing si segregate toraga buffer zone haina tongan tongan khaido ga thamise bharat lengak ki karamba optimism dano karamba view dano aduga karamba purpose amasung objective ki makha dano masi akhoi si phawbudi clear waina akhoi manipuri miyam na khangabani malem miyam da masi akhoi na hangtuaga manipuri malem miyam na khangan bagi mathau tare malamde bharat lengak na masi ki matang da justification chi huje phawbo puraktrabadina aduga ani subuda right to free movement gi matang da mamang da akhoi manipur thaba gari chatpada guantabida akhoi ifong phong na nungthin pobop ta thola aga manipur thaba yaroi na segai bada bharat ki leriba law enforcing agency singsina mada karimata makhoi yauna mateng pangshal laga tawkhibai pot u khretana masigi matang da khoi complaint tawba lei khre yes government na karim ta tawba ngamte government masagi oiba territory da government masagi oina leijariba ain government masagi oina leijariba constitution madugi manungda yaujariba provision adugi oiba magi constitutional right to madu enjoy tawjagadaba miyam che masi makhoi da chapchaba right sing to ensure tawhana ba government na lokhat pham thokpa thabak sing che failure sina malem thongam gi sina han panate disang sitna oire iba right to free movement gi matang ta ko then right to settlement gi matang da right to settlement che article number 19 clause 1 sub clause e gi makha da guaranteed tawi every citizen of India the right to settle in everywhere of India, every part of India. Ada kariguma public good natraga reasonable restrictions, some certain conditions kharabuti natraga tribal rights adu da kharabuti lairi ko. Adu housing Manipur gi lairi ba pot sing sida sigi akoi gi exemptions and restrictions sing se sigi conditions involved tawte ba ko. Maram di handagi akoi laina ba mafam ngaktane ba mafam singsire sira akoi keno piba kaigomba security gi natraga na akoi gi public safety gi waiba question arise to potare gade it is the government to provide the adequate security for the every citizen of India ko si masana to pham thok thabak ne ba ko si failure si Manipur da lairi bani ana sigi mayam si yangakanda United Nations ki makhada leiba akhoi Universal Declaration of Human Rights na magi article number 13 da guaranteed tawi right to free movement amasung right to settlement ko masi declare tawi ado sigi poching che akhoi Manipur da chapchana fail oire ado fail oire ba potse masi gi manung sida amuka handa khongthang ama paikhali Bishnupur District Administration na Torbung da akhoi IDP singi resettlement program se masi initiate tawba hai tare ko masi government of India ge mathau ne akhoi gi district administration na tawri se magi khusi rasi na mathanta na tawbudi oiramoi district administration na paikhali se Manipur government tagi approval lorong mani Manipur government to India government ka India government tagi masi gi oiba keno lorong mani ba ko approval lorong mani aduga resettlement gi initiative se paikhat leba sigi resettlement gi initiative paikhat pa matam sida akhoi firing incident thoeba kuki gi side tagi firing tawreaba the firing tawre iba sigi maruoiba motive se masi karino haibase akhoi kuki jo council gi statement amakak tholaga madu mayam da clear tawreaba karino haikan buffer zone ikai khomno haireaba then sirajida akhoi gi IDP singi resettlement plan ama paikhala ido khudakta hatokada bani pusalaga thami mi singse amu hondokhi gadamne na natraga dia akhoi gi firing mayok nani haire
now firing tauribase masigi oiba responsibility si kuki jo council duna lawba lawraga statement tholakpa oina masi akoina consider tawba ya thafra masi kanagi wanati ko somna kanda maitegi site leiba lup singdagi haira su firing si delamagi daita lawraga kanagomba maitegi lup amana haira na khalaseba adu da su chapmana ba question che koi leigane ba masi adumba kuki jo council laiba sina firing incident rugi moral responsibility ma lawriba natra mana kanana tawun habi responsibility lawriba natra adu tarigadi government na pai khatpa India government ki adugomba law and order ga mari laina ba initiative ama khakta ain na yadaba nomai kapaga block tork pase athingba pirak pase apprehension pirak pase government amadu da apprehension pirai ba athingba pirai ba mising sigi mathakta ain gi matungina tawpham thokpa thabak sing che masi chapchana handaki incident sida tawhrabra natragana makhatana tawgadoribra natragana siga manaba similar incident myama mamangda laikhiba sing sida tawhrabra adu taragadi sigumba situation sing sida government na karimta tawba ngamdabase ngamdribra natraga government na tasengna nakal animak se balance torga thaduibra sigi question se lairabanina haujik akhoina tawgadabase karino mani India government tagi lakadoriba initiative sing che masina koi right to free movement se masi restore tawgadoribra natragana khoi keno si right to freedom of settlement se restore tawgadoribra ar moi hairi ku ki jo council na hairi akoi law and order gi situation oina treat torpa yaroi political settlement oina torkadami hai to political settlement oina torkadami hairadi moina taliba demand do madu fulfill tawdrim khai antenne na less makhoi gi demand do politically settle toraga fulfill torkring khai hairiba right to freedom of movement and the right to freedom of settlement. Yes. Si makoina block to gani si yaroi haiba chapchaba challenge amaneba. Sige matam sida government of India na chapchaba ain gi matungina lokhat pham thokpa khongthang singa do madu lokhat ka dabaneba. Do hojik si lokhat mamang da su myam lai khre siga similar incident myam lokhat khide hojik su lokhat pagi mami chapchana tate aduga lokhala ka do mande mamangi thong sing si yenga ganda da koi manipuri miyam na masida koina thangjin ga da khongthang se koina won ga da mayon che koina tawgu da movement che akoina sakka da khongchat che masi akoi jumna gi ngak ki nightmare waina ngak ki tawba khongthang ngak ki langba ngak ki koi gi burning issue khra rise or kan ngak ki waina tawbu na di kana roy koi chap chaba koi so politically koi amna fazana consolidated oiba khongthang am mathau tab leibra ada with akoi civil society organizations aragi tongan ba koi academicians or lamdam sida leiba tongan ba duma element mayam che masi amata oiba will lamagi makhada akoi oiba future se akoi na kanjamna bagi damakta akoi miyam akoi na kanjana bagi damakta adumba government of India na chapchana masak thokpa khongthang sing adu akoi na asa tawdrabanina akoi kamaina tawlarga akoi gi miyam se kalhoba yagada ge karamba ain gi khongthang paikhalakanda natraga malem ge platform de yaurakanda natraga India gi lariba thongjin se akoi na thinba watpagira politically akoi na movement tawba si shon bagira kari gino krai da hori bono masige miyam si akoi somda khitang yamna kano akoi serious waina lobui tangai phadaw leirabra haba adugi hofamdo ai kanu tawjage thank you very much Jalal hojiksi president rule gi lengak si leina akoi hana gi kamna badai ti khara halaga su nan fakak chau ikhai gi amuka haurak pasina maram oirakanda haidi president rule gi lengak si kuki gi makhada leirabra agui wahang si Jalal miyam na yam toina hangna bo hang makhak ni ko abdi laiba security forces sing thal laiba changai ba mayam si su dumak haidi bias laiba manba adu dagi nahan nabol sabal laikai de ambush to giba du yam thuna dumak phabangam gi adu handak torbung gi fakak chau ikhai gi nahan thoiba kapa iba bom tawraiba singsi masi kayam thuna phabangam dorgino Beli the Toragana had the tuna at the Toraga at the Pabangamba. Sing the Toragana at the Pabangam. Aduna, President rules in Miamna
pamambadudi popular government amala iragasu solution se purak pangam drabanina president rule amala agadi president rule hagadi am kinaramine ba military crackdown ga tarutana kaino ga tawrakadra haidana hojikti pura cookie gi makhada laiba BJP government of India gi kaino da pura aidi BJP da oina support tawba aidi transparent oidaba dumba president rule ma oina ukhalapase masina hena miyam na nibaiba masu phau bagi kaino masu lai sing matang da di Jalal ge ba moche kari kamai thambiri akoina masida pot amakha akoi yam clear oina akoina punna akoina clear oina akoya realize tawmina bam kha mathau tabra na khale da hojik leiriba akoi PR ge lengak se masi kana gi lengak no haiba kanda center da leiriba government si gi lengak neba ado PR lengak sina chathagadoriba tawgadoriba thaba khodimak se center da leiriba lengak sina magi pirakpa instruction amasung pirakpa approval du gi makhada pirakpa gesture amasung pirakpa magi kanodo idea adu follow tawgadoriba neba kaigomba ma mana decision ma measure oiba hojiki leiriba conflict siga mari leina ba regi law and order ga mari leina ba kaigomba measure decision ma governor asoi la sina decision loge haba matamda kana dagi no mana kano logadori se approval logadori se home minister dagi logadori natra ba ado home minister so government of India ki adumba union cabinet ki adumba keno dune wakhallon dune ba mana adu pirakadore wai instruction myam se Shreya khoina clear oiba potti kai ma kana manipur da thoiba hauji ki oiba turmoil hauji ki oiba lairiba bhap tanadaba loiban naidaba situation che masigi asengba kenodi epicenter di masigi asengba horpham di topa kanamata date akoi center gi lairiba lengak pariba lusing basing sitagi thorak paneba masiam clear niko center da lengak pai riba lusing basing che kanano ada ai kanagomba political party natraga political ideology ama phawba dai belongs to banatiko ai kanoni ai adugi area du da ai independent noiba kano amani observation ni aina thamjaga dori basi center da hoji hoji lengak pai riba si kanano BJP ne ba sima khoi me am clear way no da khangje ada BJP si karino hai kan da Hindutva philosophy do aduda kano thoba aduda sabchana thajaba Hindutva philosophy do sabchana apply tongna na ba India se sanna na ba hona ba aduda commitment leijaba adumba political party maneba adugomba Hindutva philosophy da commitment leiba political party center da leiriba duna manipur da ri kari tawi haba matamda akoi manipur sireisida akoi Christian weriba kuki kangbu do madugi oiba tongan ba separate administration namagi demand tawraga hojik phawda free movement government of India na paikhalabasu manipur government na paikhalabasu free movement thingna bo honariba adusu nomai kapaka then akoi resettlement initiate tawo matam na madu block tong na honariba manipur da peace and normalcy purakna na ye khongthang khudingma until and unless akoi political settlement ama that means separate administration laktri fawba karigomba normalcy amata purakna na ye khongthang akoi na block tawgani haibagi chapchaba khongthang lokhaliba kanglup siresida akoi gi kanu tawrise akoi komthokpa makoi da free hand thaba manba makoi da krak laksan daba chapchaba constitution gi matungina law gi matungina chapchaba krak lakpa policy ma aduda enforce tawdaba that kind of system ama chathari se adumba bharat ki lengak pairiba Hindutva philosophy da commitment leiba kanglup tuna ne chia khoi mayam sisu clear oina uminna se te atopa amana akhoi gi Hindutva philosophy habse masina akhoi gi manipur gi leiriba territorial integrity akoi merger pre-merger akoi lejarak pa akoi territory se masi ngak pada sigi philosophy sina achoba mateng oi ka dori bra sina ngak ka dori bra natraga akoi gi leminari ba kanglu phurup mayam se masi punna masi gi oiba coexistence ta masi gi philosophy sina tau ka dori bra siswa akoi khamina bam change clear oina manipur kanji haiba taragadi akoi puari hankati yeng se
Manipurda akhoi hana leijaram ba akhoi maitai gi ningthau panba aduma kanglup singduna Manipurda leriba tongan ba apik pa kanglup mayam siga punna akhoi coexistence ama leibinna khibagi puari se masi kamaina kaitha khibano se karai degi mangbo horak khibano root ko se kamaina mathang mang khibano Kalum basel ge marakta misunderstanding, mistrust, aduga insecurity, sense of insecurity, matang pola krisi, karamba influence dagi karamba influence lamdam chida sanga khibadagi masi lakhiba hu khibano ba. Matamam da adu leram ponte ba. External gi oiba, akhoi da keno invasion lakpa matam da. Akhoi gi awagi invasion lakpa matam da. Khagi gi keno lakpa matam da external threat lakpa da, tekhau gi lakpa da, takhel gi lakpa da, lamdam je akhoi maitai ning thausina akhoi big brother gi role loraga apik pa kanglup mayam che masi siga coexistence to minarak pagi punna defend to minarak pagi puari leijari bane ba akhoi gi chahi lisang shet pagi puari leram me bane ba ado akhoi karama matam dagi sigi coexistence ki kano sei sida akhoi singchep thaba mai chatpa lekrak chatpa poche krai dei lak phokhi bano ana haujik che ai gi opinion gi matungina di Hindutva natragana Christianity natragana Islamism that is immaterial. Shina natte. Christian ye manung da su nagaga kukiga yanarabro huje. Yes. Within the Christian. Manu natte. Ado huje ki Hindutva gi commitment leiba kangbu dona Christian kangbu se akhoi support tawe hainari siti. Thus sia tu natte ba. India gi geopolitics ki magi tongan ba interest khara leiri ba ko. Magi geopolitics ki interest sing aduga mari leina ba khongthang ne ba sisala ka doise akhoi sirei leriba internal rebellion gi akhoi insurgency gi sovereignty demand to bagi akhoi sirei India gi kano sirei gi akhoi tongan ba lepak akhoi gi mausari leira ko ningtam ba hanjan jagi haiba leriba issue sing che masi chakhaina na ba ga mari leina ba policy aduga mari leina ba khongthang ne ba swaida leriba potsti ana India gi Myanmar da lebe interest India gi Bangladesh da lebe interest India gi Nepal da lebe interest India gi akoi be sida lebe interest aduga Asia Pacific region da lebe interest amasung India gi akoi gi Indian Ocean ga mari leina ba da leba magi geopolitics ki interest external interest mayam che masiga China gi magi laiba magi interest sing duga ani sigi marakta achauba wainafam jaga am leba winery ba ani si kanna magi keno se area domination sigi achauba lan ma thengariba sige marak sira America na haijalla ga sira kari role lori karba matamda America ga India ga marup oiri karma matamda America ga India ga muknari karma matamda America ga India ga pullaga China thengna bagi policy yadi karma matamda India ga America ga mu yanaroi dori sisigi waiba tonganba mama masigi matang da naina ningai waiba mama de lai khare henna kupthaba mama henna khang hairaba adumba khogisi international relations ki adum expert singna agoi makha adum hena mapung bhava kano je thambigane na khali tabu Manipur da nasi phawa sahi ani sahi ahum pharkadorba ani makhai hela aba adugumba internal koi conflict makha situation makha yamna concrete oiba action plan amagi makha da chapchana peace and normalcy restore to ngamdabasi aduga ngarang nahal amuka akhoi Manipur da popular government se amuhana restore tawna baga mari leina na mayam gi keno se leiringai gi marak sira mayam gi demand mayam gi pressure kana leiringai marak sida center da BJP gi leadership na Manipur gi legislature sing kaukhiba phaminaba phaminadigi mamangda kuki jo community gi shu group singa Ministry of Home Affairs ki koi awangba thaki official singa phaminna khiba then adi matungda akoi legislature sing phaminna bada akoi classroom da class rawgi mongda akoi mayam tu phaminna bagi mayam na pena daba koi dignity akoi respect aduga koi honor koi state sige mayam gi mausadi lejarak pa koi honor madai yam choba are kutniti yo ba magi diplomatic yo ba honor magi status courtesy mayam du kano torapagi from lai share ko manbagi yamna koi middle class ki adugumba BJP ki leadership ki level daga thora ga Manipur ki legislature sing yamna koi
importance pipi tabu yam value laina chutau da man ba dum gi thong amanung da budi tongan tongan ma myam le ramani do mapan thong na myam no urak pada kitang phaja ba man pa adum ba sitting ga lai khriba adu gi sitting du da manipur da peace hana restore to so adu ga government gi work ko na haina si haibana chingbulak ba adu peace restore to ba gi wafam la akanda na until na unless political settlement nama yes laitri for peace restore to we are haibagi clear indication nama kuki somna kan kanglup amagi kuki jo community de singan haigalakpa already moigi political settlement na chikari no haikanda moigi demand at separate administration che government of india na sabchana pidri phawa makoi karigo makal gi peace ki khongthang am phau yaroi haibana chingwa pham lakpa se sigi posi lakpa sita adoi ta gadi PC MLA sing na restore to ngam gadori bra PC restore to ngam dragadi na sai kano na haibodo pabung na haibodo koi kano le gadori bra koi PR si government si continue extend to bra continuation le do adu ba question me ama lai adu sige mayam si akoi ge miam ge thakta akoi yam phajana irrespective of community caste creed ko religion akoi manipuri as a whole sigi waiba future ga mari lena ba mongda ko yamna phajana harmoniously akoi phajana akoi future gi waiba akoi kenoma akoi manipuri sing gi waiba isha gi waiba wakhal lon ma akoi sagat chaba adugi wakhal lon da center da leriba leader sing siga akoi ga phajana akoi diplomatically as well as akoi miyam gi convention natraga akoi miyam gi democratic waiba movement adugi pambai sing sinaraga akoi gi right and privilege mayam se protect to hona we khungthang lobo chumi masida khoi punna initiate tong mina ba thamjage adu aroi ba wafam khatang ga thamjage akhoi kanglup khuding mak se masi akhoi criticism accept to de akhoi future lai roi kuki kangbu su ngasi makhoina separate administration gi makhoina demand tori amasung mangmangi masina akhoi gi future oi ba ya ga dori bra ya roi tori bra masidi long pen kanoma time matam sang na changada political demand ma khak akhoi kanglup phuru khuding makte acceptable loiba mongda honorable loiba solution ma europe ba haibase masi hekta nightmare oiba kanoma di natte matam changada pot amane ba aide kuki na demand ma pamba yai nagana madu pamda ba yai maitai na pamda ba yai pangan na pamda ba yai remaining atai kanglup mayam sina pamda ba yai maduge mayam duge marakta acceptable to all the communities all the peoples aduge honorable oiba solution ma puthok paisi kanglup amane hekta si phangda ba yaro ena nairaga su thokada ba pot na te hejariba ada antena na alias madugi oiba honorable solution ma laktri phawa lamdam sida khoi peace hanjanana ba gi khongthang ama phawa khoi accept to roi haiba taragadi madu akhoi mioiba khunai da tawba amna chawba papama mioiba khunai da tawba akhoi na isana isagi future hatok chaba adumba khongthang ama oigani kuki manipur da leriba maitai natraga atopa kanglup sing sita chuan ba natana kuki masagi oiba adumba miyam da sumaduna akaiba pirakani pigani shokhangani ngasi kuki gi masagi oiba miyam da su akhoi mamitagi mapi kangdana lanjigi manungda economically yam thina soktharaba future yam kaitharaba macha machu like tam hanbang ngamdraba as future gi asau bang ngamaklaba adumba ningba kaiba mehama leiri bani somna kan su leiri bani si collectively loi shokmi nagani adoi taragadi akhoi athubada akhoi kuki gi leiri ba demand singdo madu politically makhoina tawjaba demand do madu adum tawjo wari sanabagi khongthang mathang composite oiba dialogue khangde ama khangde government of india gi level da mathang chathasanu kasu kaide honorable oiba solution nama puthokpa ngamna ba madugi diplomatic oiba step sing lona ba kaide democratic oiba movement tongna ba su kaide adu violence ka mari leina ba resettlement ga mari leina ba free movement ga mari leina ba singsiti Sidi antinenda unless makoi demand realize to dripo haibagi step to the sum leirati sidi akoi people se isani sabu self genocide to jaba adugi khongthang ama oigani tungi miro na ngakpiroi adu haining eba adu targati akoi si area sing si phawdi akoi thadok na bam sang eba okay aduga free movement se phajana restore to basangi kuki gi leiriba idp sing dusu imphal da lakna na ba yes khongthang
government ta koi mayam haimin na seba akoi so haija keba aduga somna kan mai te gi leriba idp sing du su mai magi mayum da hanjan na ba gi khongthang do madu thingbi ga no bo adu basi akoi idp sing sina mamit te gi mapi taraga lerib se mai magi political demand phangna na ba gi dam tam akoi se kenu oina akoi gi bali gi hameng oina idp sing si sinna ga dori bra ha ba pon ma leiba ngasi impan da leramba impan thadogal chena khraba irang sina maram mari impan thado khraba dumba idp sing do kuki so makoi kaidong nungda masagi mayum da halak ningam gani aina khangjaba da aiga khangnaba police officer amakaki adumba keno amakak water amakak akoi khangnaba marum mapang amagi mana thadu agadi mangon piramba yabra na hangnaru bom khak leiki aduda kuki yedumba police officer tona ai isa su quarter sita pokpani isa no pisu quarter sita pokpani na quarter si ai tolop tagi paisa dum chati bane na quarter si thadong ningde kari gomba norman si ma lakpa taragadi akhoi police sing sina pilot ken oina akhoi initiative oina noi han hanjal lo haira ko matamda ai atoppa mafam da leiningde ai isa su mafam jo pokhiba ai batam sang na mafam da lekwa quarter do aduda ai halak ningi haiba that means people sing sida adugum bagi aspiration asha leinariba political gi adugum movement to political gi dream to ba adugum ba kanglup sing duna idp sing se moi gi demand gi keno oina akhoi gi kari hatare akhoi gi khulai oina sijna bagi khongthang oiga dori bra adu taragadi akhoi mission namani uki dagi su maitai dagi su naga dagi su koi pangan dagi su mayam si thokminaraga koi generation se akoi shape to hongna na ba koi humanity ni ko mioi bani soina khiba lana khiba henjan na khiba kedau khiba mayam se mase forgive and the forgiveness ngakna raga akoi punna hingminna bagi coexistence ki aduga shared destiny ma survivalism ma ko survivalism gi movement ma koi thokta ba leibra ma da emphasis spinning bagi wakhalon do ai adumai feel tawje haijake thank you very much thagachari amarik chumba rol thambiri